MSTV meeting tabiru singu nong maiting kunjisu tar October na kurumjari ngasi mo pau maraki pau miyam pizari. Sports Authority of India site Northeast Regional Center NERCMD National Center of Excellence NCOE na punna kusamna duna takyilda leiba site complex ta Fit India Swasta Freedom Run 5.0 ki thoram pangthokri. Thoramadu da Laisram Samritia Assistant Director Khelo India Sai NERC Imphal, Sivam Yadav Assistant Director Coaching and Infrastructure Sai NERC Imphal, Laijin L Moring Assistant Director Sai NERC Imphal amadi atai staff sing yauna mafam adugi sanari kayaga loinena hakchang bo fit oina thamnaba honabada nomagi manungda minute kuntra exercise tawgani haiba wasak Lominaki amadi haiba Freedom Run ado athletic ground dagi hauraga site complex asigi main gate phawbasen ke amadi International Wushu Federation na voting tawtna malim oina khankraba world's best sanda player of the year ki title fangna krabi Nawram Roshibina bu opoi tham amas pangthoki Thamadu ka mai lenena Assistant Director Laisram Samritiana phongdolakpada mipum khudimang na haksang fit oina thamnabagi khongthang ama oina nomagi manungda minute kuntra gi oiba exercise tawba tangai fade haiba paujel amaga lenena ngasi ki tharamasi pangthokpani haiki matangda oina past personalities, athletes, achievers, isai staff members, family, friends invite tarwa tawjabani adudra mayam hanaura participate tawbire so koigi message ama thamjabadi akhoi fit India page am logjai aduda tawrise koina every day 30 minutes ki fitness participate tawbadang natana koina self assessment ama tawjab haita adugi da tawbiu aduga as well as koigi near and dear family members neighbors ta impress tawba sigi message ani ki सर हम लोग ये मैसेज पहुंचाएं और वहाँ के जो बच्चे हैं जो हमारे ट्रेंड हैं वो सभी है सो फिट हो अब फिट जब होगा तभी हमारा देश उन्नति की ओर जाएगा और ये देश जब उन्नति की ओर जाएगा तो हमारा नाम पूरे विश्व में होगा और ये चीज़ हम लोग के लिए एक मैसेज है जो ये मुहिम छेड़ा गया ये घर घर तक ये पहुँचे और ये फिट इंडिया अपने लिए सिर्फ 30 मिनट निकालिए और फिट रहिए और अच्छे से रहिए और स्वस्थ रहिए जय हिंद Ipumpak Laifam Lincoln Bilup Nasin ngasi khore konsem lekai joy bilayakta Ipumapal da ring road lakpa yaning di haina wakan ipam chatakri wakan infamadu da no irrational planning divert alignment of ring road save water body amadi be sensible save water body haina thaba play kar kaya su season ki bugalona mifam aduda sarugya kiba Ipumpak Laifam Lincoln Bilup ki president Hijam Raj Kumar na phongdolak khibada Manipur lengakna miyam gyai fanna bakhan na paikalak liba ring road sabagi thabak asi yamna phaba thabak ni adumoinamak Ipumpat hariba mafam asi khogi yamna maru oiba laifam len am oibata natana mafam asigi manak nakpada khundariba miyoi singna pat asigi ising sijinaduna hinglibani kumjali singani kunithoi da survey tawki mafam adu da ring road sembiba taraga di hena fagani mafam adu da ring road semba tarabadi ring road semba da mafam singa dogi compensation pigani ki badage compensation piroidaba Ipumpat asida ring road semagi thabak pakhalak libasi yaba ngamloi thawai tharabusu pat nase kalangbani haina phongdoraki da ngaka to ba film sta la kan da film sigi yengaga masigi mayam gi nuai ga da nuai ro do mayam gi yeng da na hek da nam phu da tawgani haidana tawba se masi yani de khoi hanjan government gi sai da masigi mari ro na sing dai khoi authority sing da loina ba khoi se chang pi da masi madi kitang khandabiu haidana sum lak jabani madu gi tanja de hendo ro kana hojiti iho khoi manipur gi di iho asi na yaw gi tanja du ohen ni bra khangde adu gu tanja du lakna ba sim da dawna tawba adu gumba thawdo ama oina tawi aduna masigi mifam se madu tawdana ba mafam sida laktana ba हानि 2012 सेंगिबा नत्रगना इखोइना पीबा जेनगी सेंट्रल जेनगी सजिवा सेंट्रल जेनगी मनाक्ता अहांबा याम फजबा मफम नमले अगुदा सत्पियो हाइगना इखोना डाइवर्स सेंगना हाइजबनी रिंग रोड डाको एदिस कमिटी इखोइ थागसरी अदु मफम सेदि लाक्तना बाइ कोइ मसी मफम जि फमजबनी अरसे मरु Ima ge amadi imaleba ki damak ekhoi layak ninthina tamsi haiba kholauda mahairoi lup sumna students for the students hainu mingthonba mahai sangsing yingsinbai khongsit ki manung chananga se kombi sandang upper primary
School gi fibam yengsilubada ningba kainai oiba mawongda layamli haina lup asiki General Secretary Thiam Prakash na nungnangbo phongdorakli. Lup asiki President Shuraisham Yaimana luchingduna chatkiba Koyangsin Kongsit aduda mahaisang asida class 4 amadi 5 tamliba mahairoi-singna mahaisang asigi manungda leiba ibudaw ising chaiba laibunggi ahang mafam amada punna mahai masing tamlamki. Mahakna makha taraduna hai mahaisang asigi classroom masing suna leitaba amadi classroom amaga gi marakta ngakhal khadabasna mahairoi-singna mahai masing tambada khoijang bangamdri. Pre-nursery dagina Class 8 fauba leiba mahaisang asida tamliba mahairoi chatuk trahomdoya sit ningthina mahai masing tamjanaba mahaisang sing asi ningthina semjin sajinbagi tangai fadaba lei phongdoki. Classroom masing yamdana leiriba asi mengkhatpagi mathakta mahairoi kutra manga khudinge oja amamam lehengadabani haiba kanglon watpa oja singsu athuba matamda menkhatnaba mai leinaba singi pungning singsilappaga lonina mahaisang asida punna mahairoi chatuk hena leiduna mapung faba mahaisang ama oibana upper primary school gi thak asidagi high school gi thak ta pukhatpinabasu mahangna phongdoki. Yengsin Kongsit asigi manung channa mahairoi lup asigi maikidagi mahairoi singi mahai masing tambada hena khudong chanaba stationery item mathematic kits first aid kits sana khotnabi masak sing amadi notebook singsu khusinaki. Mission Zakiba Memorandum Singda, Housing Monocolor or riba textbook Singse, when a bicolor on top of your Hamatam, Makoina Harama Tayamna, Sataki the Maka Kalaga, Kunagi the Maka Kanbiraga, Makoino, on top Pirage, Haibegi, Atukumba, Achipa, Haza Bama, Bibira, Pagita Makata, Hariba, Lucingba Singu, Yunengi Makadigi, Kaikunda Usari. Rosilakata, Yunengi Hot Sinjaraka, Kona, Hygienic Basi, Housing Waliba, Oza Sing Yaudrigadi, Kanana, Sata Single Lamjing Gadori Bano. Hariba Oza Guru Singh Matik Sana Hariba School Asida Tambiu Amadi School Asibu Salainabo Honaba Matamda Laikadoriba Magi infrastructure Sing building Sing Asaya Matik Saba Matam Sunaba Monga Tambiu Haiba Wapamasi Sarkagi Saita Koina Taksinjari. Thank you. Diwali manung de Delhi da Bamulana chingba thaba firecracker sijanaba thingba thambaga mai leinana Delhi gi hanagi chief minister Arvind Kejriwal na Paumi Singh gi khuthangda miyam da paujal piridna haikibada athingba thamliba si dharma gi oiba thabak thawam singa mai leinade miyam gi hakshel ngaksena bani Diwali kumai asi mai gi kumai ni adubo firecracker singna thokhanba pollution na ona dainabada phattaba fol kya piri festival asi Wahan Tokti, Mangal Sandopani, Maikunati, Supreme Court, High Court na Fauba, Firework na Tokan Liba pollution na Sigi, Matangda, Firecracker season na Danaba, High Crabani, pollution Toklabadi, Ekogi, Angang Sing the Hen, Kudong Tib Oigani, Mipung Kudingi Punsiasi, Yam Maru Oibani, Diwali Mangagi Kumpaini, Firecracker gi Nati Haiki. Uttar Pradesh ki Noida dangasi ayu anganba pung homlom tarakpa duwaida banquet hall ama mai chakpagi thodokta electrician ama siri fire tender tara mangana mai chakpa du muthatnaba honabada matam kuina changkre Noida gi DCP Ram Badan Singh na haikibada ngasi yumse kachinomiki anganba yu ki pung homlom tarakpa duwaida Noida sector 74 da leiba Lotus Grandeur banquet hall ama mai chakpagi pau fangki minute tara gi manungda maphamduda fire tender tara manga chongshinduna mai chakpadu muthatnaba hotnaduna mamaida muthat pangamki mai chakpaduna maram oiraga electrician ama laikidre mai aduma tau karamna haurakibunu haibagi akopa marol khangba ngamdi hari maraki pau pijo matang sa losinjari miteng tabri basing bukurum jari